Lakhipuronline puthokchaba August ki tang 8 Leibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao Lakhipur ki kihom ki pothok malengbi kaithel le yaurabasu markhulim ki kihom thariba miyoi singdi selthum gi awapa mayoknari. National Youth Award KH Krishnamohanna firal lemna yenthokpagi khongjang haukhre. Jiribamda Financial Literacy Awareness amasung Credit Linkage ki thorom pangthokre amasung Lating Khalda Kangleipak Bamboo Enterprise ki office haunabi matungina ngarang hangdokre. Haujik mapungoiba Pao tabirase. Lakhipur gi kihom gi pothok malem gi kaithel le yaurabasu markhulin gi kihom thariba miyoi singdi selthum gi awaba kham thengna mayoknari aduna leingak na miding changbiduna selthum gi mateng pangbinanaba sunshine haina mingthonba lupasina silchar dangarang laktuna kasar gi disi gi maphamda wakat cherolama pisinkhre lup asigi wangangloi Nancy na hai chahi kaya gi mamangda gi hoduna markhulin gi mafam singda kihom thaduna imung manung puna na bahonariba lawmi sing ngasidi imung manung pubada kham thengna ware makoina kihom tanatana sing yaingang morok na chingba thaduna honari adubu wabagi changdi nongma nongwagi hengalakli hairaduna lenga ki maikidagi makhoida sel gi mateng pangbinanaba disi gi mafamda pisin kiba wakat cherola sida palli. Let the government listen our voice. Let the government give a sanction. We a poor farmer at Marcolin. We are planting betelnut also, brinjal, everything, all kinds of organic things we are planting. So we didn't get a government sanction. That's why till today our economic condition is going down day by day, and even our children education also going down. So we need a government sanction. Excellent coaching for Navodaya Vidyalaya and Sainik schools for Class 6, English, Manipuri medium, by a group of experienced teachers, with experience of 10 years. For further information, please contact mobile number 7005440390 or 6000396742. Bharat na ningkha tamlakpagi chahi 63 mapung pharakpaga mari lenana har ghar tiranga gi campaign maipakna pangthoknabagi pandamda National Youth Award Khangjarakpam Krishnamohanna hena awaba imung singda lemna phiral yengthokpagi thoram ama Dabampur Chingnong Leikaidagi August ki tang 8 tagi haukhre. Thoramda Bipul Biswas OC Kuchudorom Police Station KH Panthoi Devi President Mairapaibi P. Rani Devi General Secretary Mairapaibi Firoz Loskor na chingba miyoi sing saruyaki Nubidasida Motinogor Pani Chauki Amraghat Nagakhal amasung Lailapur na chingba khungang singi imung manungda lem na phiral yenthoki Laibak asina Azadi ka Amrit Mahotsav pangthokpaga loinana har ghar tiranga campaign gi sarukama oina Kasipur gi chamaga niputret CRPF na sinduna motorcycle kunipan dare li chalaba matung ngarang Rongpur Ibemal High School la laktuna school asigi mahiroi singda numit asigi maroi ba wafam sing phongdokhe thorum asida CRPF ki CO Devasis Bishwas amadi officer Nias Ahmad Nandakishore Singha Dr Bijoy Singha sarukjakhe loinana mahiroi singda lemna machu hom gi jati ki phiral jentokhe तहत जो है नेशनल फ्लैग का इम्पोर्टेंस क्या है, उसका महत्व क्या है और उसको हर घरों में लगाने के लिए ऑर्डर दिया गया है, डायरेक्शंस दिए हैं। सभी को बताया गया है कि आप लोग घरों में तिरंगा को लगाएं और सारे कार्यालय में भी उसको लगाया जाए और इससे जवानों का और ना सिर्फ जवानों का, देश के जनता का, पब्लिक का, भारत के नागरिक का एक देश के प्रति भावना आए और देश के प्रति समर्पित है हम लोग, ऐसी भावना आनी चाहिए। Sonai Chandpur gi Nilmohan Sharma gi Hari Mandapta Assam TMC gi State Secretary Dr. Maimom Santi Kumar na Ceiling Fan Mari mateng pangkhre Kusi nabagi thoramda N Nabachandra Laisram Poiriton Prosenjit Maimom Ibungohal su saruyaki Mandap asigi mapu oiriba Nilmohan Sharma na Santi Kumar gi maphamda tawbimal khangba utki
Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya lekai da hangdokjare gari leibining basingna showroom asida lengbirakuna hojik pizariba offer sing asigi kudong chaba lobiu adomgi amanba car ahanba car da exchange tawbagi kudong chaba su pizari ngasi mak paw phawna biu branch manager Dilip Singha mobile number 8471840737 natraga 9435218331 da paw phawna biu Manipur State Corporation Bank Limited MSCB Jiribam branch ke office ta ngarang MSCB Jiribam branch the Manipur State Rural Livelihoods Mission MSRLM amadi NABARD Imphal ga kusamnaduna financial literacy awareness amasung credit linkage ki program ama pangthokre Thoromasida Jameson Hangsing ADC Jiribam amadi S Indrajit Singh SDO Jiribam na chief guest amadi president oina sarukjaki Ayekpam Thoiba Manager MSCB Jiribam branch na keynote amadi welcome address piki Tharomgi manung channa self help group kunithoida loan gi sanction letter khusinakhi Tharomga mari lenana chief guest na haikibada MSCB na asumna miyam ga punna thabak tawduna Jiribam district asibu chawkhatna bahona minasi haina wafam kaya phungdokhi President oina saruk yakiba S Indrajit Singh SDO Jiribam na haikibada loan lauriba singna matam chana loan singbiduna hena chawkhatna bahona biu haiki loisilakpada the Manipur State Rural Livelihoods Mission MSRLM gi block mission manager W Premchand Singhna miyamda thagatwarol pikhi corporate Jiribam, Haibadi, Jiribam, headquarters, Apo Budan, but the Leva, Ima Bill is in Don Singi, Seven Groups in that, upon the sea. How does the Gado say? Lak Puritwini, Lak Puritoya say, Seven Group Puritoya, with visitor. Chairman K. Sarat Kumar Singh na Har Ghar Tiranga Gamari Lenana Bharat ki machu hom ki piral jentokre Bharat na ningkha tamlakpa chahi humbutra manga mapum pharak paga iroinana Har Ghar Tiranga ki thoram Jiribam district ki tongan mamapam singda Manipur Building and Other Construction Workers Welfare Board ki chairman K. Sarat Kumar Singh na oina chatuna Bharat ki machu hom ki piral kusinakre August ki tang tara humdui dagina August ki tang tara mga hawbul manungda yumthong khudingi Bharat ki machu hom ki piral pahendana Bharat bersagi ningkha tamku chahi humdra mga subagi farmasi pangthokpagi saruk amoina Jiribam ni ngasi yumthong khuding yumthong khara zangjare haraga and prominent leader khara ki mafamda yumthong singda sangai piran sinajaramme aduga loinana piral singdu changitpinan request tawjarame Jiribam ki manung chenna leiba Latingkhal Part 2 da Kanglaipak Bamboo Enterprise ki office hauna bi matung ina ngarang Manipur Building and Other Construction Workers Welfare Board ki chairman K. Sarat Kumar Singh na hangdokre hangdokpagi thoromaduda S. Dilip Kumar Singh TH Somorjit Singh Upadhyaksha Jiribam Jila Parishad Peter Salam Deputy Secretary Government of Manipur amadi Krishna Kumar Sarmana President amadi Guest of Honor oina sarukyaki Chief Guest oina sarukyaki ba K. Sarat Kumar Singh na asumna phongthokhi nauna Latingkhal hariba famsida pangthoiba koi linkatliba industry sigi koi sangabagi thormasida isaru yaba laksabani aini ngasi ujaba matamda amukta khoi mitta uhidriba amna thuna khoi agarbati haibasi imdong khudingi nimdong no sinariba adum agarbati sananaba dhuk sananaba khoi machai si semna nabi damakta asuk phajaba mafam mamada khoi wana pungoi question ba wagi mafam asida khoi Kanglaipak Bamboo Enterprise katna khoi thabak to birangba sigi damakta yang magi digi namdu masigi praja singh ho chinjari magi digi hanana thagata phonuk se duga yang paijariba
बोर्ड असिदगिसु तौबे या पीबे या मतेंग पुनमक एक्सटेंड तौजगे दिजगे अरोइबदा मरुइबा पाव अमुखन्ना लखीपुर की किहोम की पोथोक मालेंगी कैथेल ले यौरबसु मारकुलिन की किहोम थारिबा मियोय सिंगदे सेलथुम की अवापा मायोकनरे नेशनल यूथ अवार्डी KH कृष्णमोहन फिराल लेमने यंथोकपगी खोंजंग हौख्रे जिरीबामदा फाइनेंशियल लिटरेसी अवेयरनेस अमसुंग क्रेडिट लिंकेज की थरोम पांगथोखरे अमसुंग लाटिंग खालदा कंगलेपाक बेम्बू एंटरप्राइज की ऑफिस हौनबी मतुंग इन ngarang हांगदोखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।